Cabo Verde Iningthau Margin Burma the Pithuklamani Haita, MPCC Chief Spokesperson Harishwar Gosabi and Rajya Sabha member Ningthau Sana Zaubale Sembata Pakumpi Kray. Union Home Minister Amit Shah's Machanupa J. Saha Saraga, Manipur Legislative Assembly Speaker Thokchum Setabratada, Lupa Crore ki demand tawbada Jenaba Mioya Home, Delhi dagi fare haire. Manipur da tholiba irang asi Bihar natraga Uttar Pradesh kumba choba state singda thokpo hoiramlabde budget chawna mami taramgani haita Lok Sabha gi MP Dr. Angomcha Bimola Poizam na parliament ta phungdokkhrai. Amade Nongmai Chingdo da Center na Manipur gi tangdu laitaba hanjal hanba ngamdre haina Congress ki MP Gaurav Gogoi na ngasi chadhakiba parliament mifamda maral sikthai.